ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯈꯔꯗꯤ ꯆꯪꯉꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯝꯇ ꯆꯪꯉꯛꯑꯔꯣꯏꯗ꯭ꯔꯥꯅ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯝ ꯑꯩ ꯉꯥꯟꯕ ꯁꯤꯌꯔ ꯇꯧꯁꯟꯕ ꯌꯥꯔꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯊꯦꯡꯁꯨ ꯊꯦꯡꯉꯕꯅꯤꯅ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗꯒꯤ ꯌꯦꯡꯉꯝꯕ ꯊꯦꯡꯅꯗꯕ ꯑꯗꯩꯗꯤ ꯉꯁꯤ ꯇꯧꯔꯔꯣꯏꯗ ꯃꯥꯜꯂꯦꯅ ꯃꯇꯝ ꯊꯦꯡꯕꯗꯨꯗ ꯈꯟꯕꯁꯨ ꯌꯥꯎꯔꯝꯃꯗꯕꯅꯤ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯁꯥꯡ ꯅꯥꯏꯕ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯇ ꯉꯥꯏꯔꯤ ꯃꯩꯇꯩ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯗꯕ ꯑꯩꯈꯣꯏꯗ ꯃꯩꯇꯩ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯗꯤ ꯈꯔꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯨ ꯌꯥꯎꯅꯔꯝꯒꯅꯤ ꯌꯥꯝꯅ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕ ꯑꯍꯟ ꯃꯈꯜ ꯃꯤ ꯈꯔꯗꯤ ꯆꯪꯁꯤꯜꯂꯛꯑꯦ ꯊꯦꯡꯕꯁꯤꯗ ꯇꯧꯔꯔꯣꯏꯗ ꯃꯥꯜꯂꯦ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅ ꯈꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯣꯛꯍꯟꯕꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯠꯂꯦ ꯍꯣꯏꯅꯦ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕꯗ ꯑꯗꯨꯝ ꯆꯥꯔꯝꯗꯥꯏ ꯌꯧꯔꯛꯑꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯊꯣꯛꯑꯦꯗꯨꯅꯤ
ꯏꯌꯥꯝꯕꯒ ꯌꯨꯝ ꯊꯪꯅꯕꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯗ ꯏꯟꯖꯥꯡꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯆꯥꯏ ꯌꯥꯔꯅꯤ ꯀꯥꯟꯗ ꯊꯣꯡ ꯀꯥꯟꯁꯤꯜꯂ ꯆꯪꯈ꯭ꯔꯕ ꯍꯥꯌꯠ ꯑꯂꯤ ꯆꯥꯛ ꯆꯥꯔꯕ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯌꯠ ꯑꯩ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯆꯥꯟꯅꯔꯝꯃꯅꯤꯗ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯑꯅꯤꯗꯨꯗꯤ ꯑꯃꯇꯪꯗꯤ ꯌꯥꯎꯍꯧꯒꯦ ꯏꯌꯥꯝꯕ ꯑꯅꯤꯃꯛ ꯌꯥꯎꯗ꯭ꯔꯁꯨ ꯑꯃꯇꯪꯗꯤ ꯅꯪꯕ꯭ꯔ ꯌꯦꯡꯒꯦ ꯃꯍꯤ ꯑꯗꯣ ꯈꯔ ꯀꯨꯡꯅ ꯃꯍꯤ ꯈꯔ ꯅꯪꯅ ꯇꯧꯔꯒ ꯃꯤꯠꯇꯕꯨ ꯎꯔꯛꯏꯗ ꯂꯥꯛꯄꯅ ꯂꯥꯛꯍꯧꯔꯁꯤꯔ ꯈꯪꯗꯦ ꯌꯥꯝ ꯊꯦꯡꯉꯦꯗ ꯏꯟꯁꯥꯡ ꯍꯥꯎꯕ ꯃꯥꯜꯂꯤꯗ ꯍꯥꯏꯌꯦ ꯍꯥꯏꯠ ꯍꯥꯎꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯍꯥꯎꯅ ꯄꯥꯝꯖꯅ ꯆꯥꯕ ꯏꯟꯁꯥꯡꯅꯤ ꯑꯗꯨ ꯊꯦꯡꯉꯤꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕꯒꯤ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯦ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯑꯗꯨꯅ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯀꯩꯀꯩ ꯑꯇꯩ ꯑꯇꯩ ꯈꯔ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯕ ꯁꯦꯝꯁꯪ A23 ꯁꯤꯕꯨ ꯌꯥꯈꯤꯗ꯭ꯔꯥ ꯍꯥꯏ ꯌꯥꯕꯒꯤꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯒ ꯂꯣꯟꯆ ꯇꯧꯕ ꯈꯔ ꯀꯨꯏꯔꯕ ꯐꯣꯟ A23ꯁꯦ ꯈꯔ ꯂꯣꯟꯆ ꯇꯧꯕ ꯈꯤꯇꯪ ꯀꯨꯏꯔꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯂꯣꯟꯆ ꯇꯧꯕ ꯑꯩ ꯋꯥꯈꯜꯗ A23 ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯣꯏꯇꯥꯔꯒꯁꯨ ꯆꯍꯤ ꯑꯅꯤꯒꯨꯝꯕ ꯁꯦꯀꯦꯟ ꯍꯦꯟ ꯒꯨꯝꯕꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯍꯟꯕ ꯂꯩꯕꯒꯤ ꯌꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯆꯍꯤ ꯑꯅꯤꯒꯨꯝꯕꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯁꯤꯗꯤ ꯑꯍꯟꯕ ꯂꯩꯗꯕꯅꯦꯅ ꯐꯩ ꯍꯥꯏꯇꯥꯔꯦꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯅꯧ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯛꯄꯁꯤꯡꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯁꯣꯐꯋꯦꯔ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯩ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯃꯌꯥꯝ ꯂꯥꯛꯏꯗꯅ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯤꯅ ꯈꯤꯇꯪ ꯑꯅꯧꯕ ꯂꯦꯇꯦꯁ ꯑꯣꯏꯕ ꯑꯃ ꯂꯩꯍꯧꯕꯁꯤꯅꯗꯤ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯇꯦꯁꯂꯥ ꯃꯣꯕꯥꯏꯜ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯌꯦ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯐꯥꯎꯒꯤ ꯑꯞꯗꯦꯠ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯩꯝꯇ ꯇꯥꯕ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯃ ꯁ꯭ꯇꯥꯔꯂꯤꯡꯀꯤ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯤ ꯕꯨꯀꯤꯡꯒꯨꯝꯕ ꯇꯧꯅꯔꯝꯃ ꯀꯥꯟꯗ ꯑꯃꯨꯛ ꯂꯦꯞꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯄꯥꯎ ꯇꯥꯕ ꯐꯪꯕ ꯂꯩꯇꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯇꯥꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯍꯥꯌꯠ ꯑꯂꯤꯅ ꯏꯌꯥꯝꯕꯁꯤ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯥꯏꯌꯦ ꯍꯥꯌꯠ ꯊꯤꯗ꯭ꯔꯤꯌꯦ ꯅꯨꯄꯤ ꯊꯤꯕ꯭ꯔꯥ ꯁꯤꯗ ꯍꯪ ꯂꯩꯔꯦ ꯃꯃꯥꯡꯗꯁꯨ ꯑꯗꯩꯗꯤ ꯉꯔꯥꯡꯁꯨ ꯌꯥꯝ ꯍꯪꯉꯦ ꯅꯨꯄꯤꯁꯦ ꯊꯤꯗꯤ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯑꯗꯣ ꯐꯪꯗꯕ ꯑꯗꯨꯅꯅꯦ ꯊꯤꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯋꯦꯜꯀꯝꯅꯦ ꯂꯐꯨꯒ ꯌꯨꯡꯗꯅ ꯂꯩꯁꯥꯕꯤ ꯄꯔꯦꯡ ꯂꯦꯜꯂꯒ ꯕꯦꯁꯀ ꯊꯦꯜꯂꯒ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏ ꯏꯌꯥꯝꯕ ꯌꯦꯟ ꯃꯩꯇꯩ ꯌꯦꯟ ꯑꯃ ꯆꯥꯕ ꯂꯥꯛꯄꯩꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯋꯦꯜꯀꯝ ꯇꯧꯔꯗꯤ ꯏꯀꯥꯏꯔꯛꯀꯅꯤ ꯆꯥꯕ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯊꯣꯡꯒꯥꯟꯗꯩ ꯍꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯁꯦꯝꯁꯪ A23 ꯃꯥꯗꯔ ꯕꯣꯔꯗ ꯁꯤ ꯄꯤ ꯌꯨ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯃꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯃꯣꯏꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒ ꯁꯤꯟꯗꯣꯛꯄ ꯁꯦꯝꯍꯟꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯗꯤ ꯂꯣꯀꯦꯜ ꯁꯣꯞ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯥꯟꯅꯕ ꯃꯥꯏꯒ ꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯑꯣꯏꯅ ꯁꯤꯟꯗꯣꯛꯍꯟꯕꯅꯗꯤ ꯍꯦꯟꯅ ꯐꯒꯗꯧ ꯃꯥꯜꯂꯦ ꯃꯗꯨ ꯁꯦꯝꯃꯒ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯅꯤꯗ ꯍꯥꯏ ꯍꯣꯏꯅꯦ ꯍꯌꯦꯠ ꯑꯗꯨ ꯃꯊꯧ ꯑꯃꯨꯛꯃꯨꯛꯁꯨ ꯇꯥꯕ ꯑꯃꯨꯛꯃꯨꯛꯁꯨ ꯇꯥꯗꯕꯣꯏ ꯈꯟꯕ ꯋꯥꯈꯜꯁꯤꯅꯀꯣ ꯈꯟꯖꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯂꯩꯇꯕ ꯑꯃ ꯌꯥꯎꯅ ꯂꯩꯔꯦ ꯃꯗꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ
ꯃꯤꯡ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯄꯜꯂꯛꯇ꯭ꯔꯦ ꯍꯦꯟꯅ ꯋꯥꯔꯧꯕꯤꯅꯣ ꯑꯩꯗꯤ ꯁꯤꯗꯩꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯝꯆꯔꯛꯄꯅꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯃꯤꯡ ꯑꯗꯩꯗꯤ ꯑꯩꯒꯤ ꯀꯃꯦꯟꯗꯨꯗ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯅꯦꯠꯁꯦ ꯑꯃꯨꯛ ꯌꯥꯔꯛꯑꯦ ꯑꯗꯨꯒ ꯕꯟꯇꯅꯁꯨ ꯅꯦꯠꯁꯤꯅ ꯑꯣꯏꯗꯣꯏꯔ ꯃꯥꯜꯂꯦ ꯕꯟꯇꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯁꯦ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯇꯥꯗꯦ ꯑꯗꯣ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯒꯤꯔ ꯀꯔꯤꯒꯤꯅꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅ ꯕꯟꯇꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯤꯁꯤꯃ ꯅꯦꯠꯋꯥꯛꯄꯨꯗꯤ ꯍꯧꯖꯤꯛ ꯌꯥꯔꯨꯗ꯭ꯔꯦ ꯑꯃꯨꯛ ꯌꯥꯔꯛꯑꯦ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯣꯍꯦꯜ ꯍꯥꯏꯔꯦ ꯁꯣꯍꯦꯜ ꯑꯗꯣ ꯅꯦꯠꯋꯥꯛꯁꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯇꯥꯗꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯋꯦ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏ ꯌꯥꯝꯅ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯌꯥꯎꯔꯝꯃꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 100K ꯉꯥꯏꯔꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗ ꯁꯣꯏꯗꯕꯤ ꯊꯤꯔꯅꯤ ꯍꯥꯏꯔꯤꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯑꯗꯨ ꯉꯥꯏꯕꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯩꯒꯤꯁꯦ ꯃꯌꯥꯝꯁꯦ ꯁꯞꯄꯣꯔꯠ ꯏꯇꯧ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯇꯧꯍꯜꯂꯁꯦ ꯍꯧꯖꯤꯛ ꯇꯥꯔꯦ ꯍꯥꯏꯌꯦ ꯕꯟꯇꯅ ꯑꯣ ꯅꯦꯠꯋꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯦ ꯕꯟꯇ ꯑꯗꯨꯗꯤ ꯑꯩꯒꯤꯁꯤꯗꯔ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯌꯥꯎꯔꯤ ꯏꯌꯥꯝꯕꯅꯁꯨ ꯍꯥꯏꯔꯦ ꯕꯟꯇꯅꯁꯨ ꯇꯥꯔꯦꯅ ꯍꯥꯏ ꯍꯧꯖꯤꯛꯄꯨꯗꯤ ꯉꯁꯥꯏꯒꯤ ꯃꯔꯛꯇ ꯊꯦꯡꯕꯁꯤꯗ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯍꯧꯔꯦ 7:30 7:40 ꯇꯥꯔꯝꯕꯅꯤ ꯑꯩꯅ ꯍꯧꯔꯛꯏꯗꯣ ꯑꯗꯣ ꯇꯣꯛꯑꯁꯤꯔꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯨꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯥꯏꯚꯁꯦ ꯇꯧꯔꯒꯦꯅ ꯇꯧꯔꯦ ꯑꯩꯅ ꯉꯔꯥꯡꯗꯤ ꯑꯩ ꯀꯩꯅꯣꯗ ꯍꯥꯞꯈ꯭ꯔꯕꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯁꯦ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛꯇꯣ ꯑꯩ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯆꯪꯍꯟꯕꯤꯔꯛꯑꯣ ꯑꯩ ꯉꯔꯥꯡ ꯀꯅꯥꯅꯣ ꯑꯃꯗꯤ ꯆꯪꯉꯛꯄꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯡꯁꯨ ꯑꯩ ꯉꯔꯥꯡ ꯑꯗꯨꯝ ꯂꯥꯏꯚ ꯂꯣꯏꯕꯒ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛꯇꯣ ꯑꯩ ꯄꯣꯁꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯗ ꯑꯗꯨꯝ ꯃꯇꯣꯝꯇ ꯑꯣꯇꯣ ꯑꯗꯨꯝ ꯒ꯭ꯔꯨꯞꯇꯨꯗ ꯑꯦꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯅꯝꯕꯔ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯒꯤ ꯀꯩꯅꯣ ꯊꯤꯕꯗꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤꯗꯨꯗ ꯑꯗꯨꯝ ꯂꯤꯡꯛꯇꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯥꯎꯁꯜꯂꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯅꯤ ꯈꯨꯗꯛꯇ ꯑꯩ ꯔꯤꯄ꯭ꯂꯥꯏꯃꯛ ꯄꯤꯔꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯕꯒ ꯑꯩꯅ ꯍꯦꯛ ꯎꯕꯒꯗꯤ ꯑꯗꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯖꯒꯦ ꯗꯥꯏꯔꯦꯛ ꯈꯨꯗꯛꯇ ꯇꯧꯅꯤ ꯍꯥꯏꯕꯒꯤꯗꯤ ꯑꯩꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠꯀꯤꯗꯤ ꯐꯨꯜꯅꯤ ꯇꯨꯝꯃꯝꯗꯥꯏ ꯄꯥꯟ ꯂꯧꯕꯁꯦ ꯆꯥꯕꯗꯤ ꯐꯪꯗꯕꯅꯤꯀꯣ ꯍꯥꯏ ꯑꯩꯒꯤꯗꯣ ꯑꯝꯇ ꯄꯥꯟ ꯑꯣꯏꯅ ꯇꯧꯔꯔꯣꯏ ꯈꯔ ꯊꯨꯅ ꯃꯨꯟꯒꯗꯕ ꯀꯩꯅꯣꯝꯃ ꯄꯥꯟꯒꯤ ꯃꯍꯨꯠꯇ ꯀꯩꯅꯣꯝ ꯊꯤꯕ ꯌꯥꯔꯤꯌꯦ ꯀꯩ ꯂꯩꯕꯅꯣꯗꯣ ꯑꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯝꯇ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧ ꯇꯥꯔꯦ ꯄꯥꯟ ꯑꯣꯏꯅ ꯇꯧꯔꯗꯤ ꯍꯥꯏꯒꯨꯝꯅ ꯅꯪꯈꯤꯗꯕꯁꯨ ꯌꯥꯏ ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯁꯤꯗꯁꯨ ꯂꯥꯏꯚꯇꯁꯨ ꯑꯗꯩꯗꯤ ꯑꯩꯅ ꯈꯪꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯗꯣ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦꯗꯣ ꯃꯦꯒꯤꯒꯨꯝꯕ ꯑꯣꯏꯅ ꯍꯧꯕꯅ ꯐꯗꯣꯏꯔꯥ ꯈꯨꯗꯛꯇ ꯃꯤꯅꯤꯠ 2 2 ꯃꯤꯅꯤꯠ ꯃꯦꯒꯤꯗꯣ
ꯄꯥꯎꯈꯣꯡ ꯆꯠꯅꯔꯛꯑꯣ ꯍꯥꯏ ꯁꯣꯍꯦꯜ ꯄꯥꯎꯈꯣꯡꯗꯣ ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯉꯁꯥꯏ ꯅꯪꯅ ꯉꯔꯥꯡ ꯇꯧꯕꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯅꯤꯡꯁꯤꯡꯕ ꯂꯩꯔꯗꯤ ꯅꯪ ꯍꯦꯛꯇ ꯍꯥꯟꯅ ꯍꯧꯗꯣꯔꯣ ꯑꯗꯨꯏ ꯃꯈꯥ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯃꯥꯏ ꯃꯥꯏ ꯅꯤꯡꯁꯤꯡꯕ ꯑꯗꯨꯃꯥꯏ ꯍꯧꯖꯔꯛꯑꯅꯤ ꯍꯧꯗꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯣꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯁꯖꯤꯛꯅ ꯍꯥꯏꯔꯛꯏꯁꯦ ꯍꯧꯖꯤꯛ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔꯒꯤ 299ꯒꯤ ꯑꯣꯐꯔ ꯂꯥꯛꯏꯕ꯭ꯔꯣ ꯑꯗꯨꯅ ꯐꯨꯜ ꯗꯤꯇꯦꯜꯁ ꯍꯥꯏꯔꯛꯑꯣ ꯍꯥꯏ 299ꯒꯤꯗ ꯑꯣꯐꯔ ꯍꯥꯏꯁꯦ ꯏꯌꯥꯔ ꯐꯥꯏꯕꯔꯗꯗꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯕꯣ ꯏꯌꯥꯔꯇꯦꯜꯒꯤꯗꯤ ꯑꯃ 250 ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯣꯏ ꯑꯗꯨ ꯀꯩꯅꯣꯅꯤꯀꯣ 250 ꯅꯠꯇꯦꯀꯣ ꯃꯟꯂꯤ ꯔꯦꯟꯇꯦꯜꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯤ ꯀꯩ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯈꯛꯇꯅꯤꯗ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯉꯝꯕꯗꯣ ꯏꯌꯥꯔꯇꯦꯜꯒꯤ ꯑꯦꯛꯁꯇ꯭रीम ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯇꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯅꯤ ꯃꯣꯏꯅ ꯑꯣꯐꯔ ꯄꯤꯔꯤꯗꯨꯁꯨ ꯑꯗꯨꯒ ꯏꯌꯥꯔ ꯐꯥꯏꯕꯔꯒꯤꯗꯤ ꯃꯣꯏ ꯌꯦꯡꯕ ꯃꯇꯝꯗ 699 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ GST ꯌꯥꯎꯗꯕꯤꯗ GST ꯌꯥꯎꯔꯒꯗꯤ ꯂꯨꯄꯥ 900 ꯍꯦꯜꯂꯦ ꯑꯗꯣ ꯏꯌꯥꯔ ꯐꯥꯏꯕꯔ ꯖꯤꯑꯣꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔꯒꯤꯗꯤ 599 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯗꯩꯗ GST ꯌꯥꯎꯔꯒ 720 700 ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ 118% GST ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯦꯛ 299ꯒꯤꯗ ꯑꯣꯐꯔ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯑꯗꯣ ꯑꯩ ꯌꯦꯡꯗ꯭ꯔꯗꯤ ꯃꯗꯨ ꯀꯌꯥ ꯈꯪꯉꯔꯣꯏꯕ ꯑꯩꯅ ꯉꯁꯥꯏꯐꯥꯎꯗ ꯌꯦꯡꯕꯗꯗꯤ ꯑꯩ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒꯤꯗꯣ ꯊꯥꯗꯣꯏꯁꯨ ꯆꯪꯉꯛꯑꯦ ꯊꯥꯗꯣꯏꯁꯨ ꯏꯕꯨꯡ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯆꯥꯗ꯭ꯔꯤ ꯊꯥꯗꯣꯏ ꯑꯩ ꯆꯥꯛꯇꯤ ꯂꯣꯏꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯂꯥꯏꯚꯁꯦ ꯇꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯆꯥꯛ ꯅꯨꯡ ꯆꯥ ꯂꯩꯔꯗꯤ ꯑꯃꯨꯛ ꯊꯦꯡꯉꯅꯤ ꯄꯨꯡ 11 ꯇꯥꯔꯅꯤꯅꯀꯣ ꯑꯗꯨꯗ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯚ ꯍꯥꯟꯅ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯆꯥꯛ ꯆꯪꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯎꯈꯣꯡ ꯆꯟꯕ ꯉꯥꯏꯔꯤ ꯁꯣꯍꯦꯜꯅ ꯄꯥꯎꯈꯣꯡ ꯆꯠꯂꯛꯀꯅꯤ ꯃꯌꯥꯝ ꯐꯣꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯤꯡꯁꯤꯡꯕ ꯂꯩꯔꯁꯨ ꯃꯌꯥꯝꯅ ꯐꯣꯡꯕ ꯉꯝꯃꯣꯏꯗꯕ ꯑꯔꯨ ꯑꯔꯨꯕ ꯆꯟꯁꯤꯜꯂꯛꯑꯣ ꯃꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯃꯌꯥꯝ ꯄꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯁꯣꯍꯦꯜꯅ ꯌꯥꯝ ꯂꯨꯗꯕꯅꯦ ꯑꯣ ꯏꯕꯨꯡꯉꯥꯏ ꯊꯥꯗꯣꯏ ꯄꯥꯈꯣꯡ ꯆꯟꯕ ꯍꯧꯔꯦ ꯑꯗꯣ ꯁꯣꯍꯦꯜꯅ ꯑꯩꯁꯨ ꯈꯟꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯀꯔꯤꯅꯣ ꯑꯩꯗꯤ ꯈꯟꯕꯕꯨ ꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯑꯝꯇꯪ ꯐꯠ ꯄꯤꯁꯟꯕꯤꯀꯣ ꯁꯣꯍꯦꯜꯒꯤꯁꯦ ꯁꯤꯒꯤ ꯇꯨꯝꯕꯥꯁꯦ ꯌꯥꯗ꯭ꯔꯦ ꯁꯣꯍꯦꯜ ꯏꯅꯥꯎꯒꯤꯗꯣ ꯄꯥꯟ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯤꯡꯅ ꯆꯥꯕꯁꯨ ꯌꯥꯕ ꯂꯧꯗꯁꯨ ꯃꯍꯥꯎ ꯑꯃ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯔꯤꯅꯣ ꯑꯈꯪ ꯑꯍꯩ ꯈꯔ ꯑꯝꯇ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯀꯔꯤꯅꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯒꯗꯕ ꯑꯃ ꯊꯤꯔꯒꯦ ꯉꯁꯥꯏ ꯕꯟꯇꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯌꯥꯝ ꯅꯥꯏꯕ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯏꯁꯦ ꯊꯔꯣꯏꯅꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯃꯥꯏꯗꯣ ꯃꯈꯣꯡ ꯄꯥꯟꯕ ꯊꯔꯣꯏ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯅꯤ ꯕꯟꯗꯅꯁꯨ ꯊꯔꯣꯏꯅꯦ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯌꯦ ꯊꯔꯣꯏ ꯑꯣꯏꯗꯣꯏꯅꯦ ꯃꯃꯥꯏꯗꯣ ꯃꯈꯣꯡ ꯄꯥꯟꯕ ꯍꯥꯏꯁꯦ ꯃꯃꯥꯏꯅ ꯎꯞꯄ ꯁꯤꯂ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯣꯍꯦꯜꯅ ꯑꯃ ꯆꯠꯂꯛꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯄꯥꯎꯈꯣꯡ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯑꯝꯇ ꯅꯤꯡꯁꯤꯡꯂꯛꯈꯤꯒꯦ ꯅꯠꯇꯦ ꯕ꯭ꯔꯣ ꯐꯣꯟ ꯔꯤꯆꯥꯔꯖ 299 ꯀꯥꯞꯄꯗ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔ ꯐ꯭ꯔꯤ ꯄꯨꯈꯤꯅꯕ ꯌꯥꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯅꯔꯤꯗꯣ ꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯐ꯭ꯔꯤ ꯍꯥꯏꯗꯣ ꯊꯥ ꯑꯅꯤꯒꯨꯝꯕꯒꯤꯗꯣ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔ ꯏꯌꯥꯔꯇꯦꯜꯒꯤꯗꯤ ꯈꯪꯗꯦꯀꯣ ꯖꯤꯑꯣꯒꯤꯗꯤꯅꯦ ꯖꯤꯑꯣꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔꯁꯦ ꯐꯥꯔꯁ ꯏꯟꯁꯇꯣꯜ ꯇꯧꯕꯁꯦ ꯃꯣꯏꯅ ꯊꯥ ꯑꯅꯤꯗꯤ ꯐ꯭ꯔꯤ ꯄꯤꯕꯅꯦꯕ ꯊꯥ ꯑꯅꯤꯗꯤ ꯄꯤꯕꯅꯦ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯏꯟꯁꯇꯣꯂꯦꯁꯟ ꯆꯥꯔꯖꯁꯦ ꯑꯩꯈꯣꯏꯒꯤ 2200 ꯑꯗꯨ 100 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕꯗ ꯑꯗꯨꯒꯤ ꯋꯥꯟ ꯇꯥꯏꯝ ꯄꯦꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨ ꯃꯦꯆꯤꯟꯒꯤ ꯆꯥꯔꯖ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯦꯆꯤꯟꯒꯤ ꯆꯥꯔꯖꯇꯣ ꯄꯤꯔꯀꯥꯟꯗꯨꯗ ꯊꯥ ꯑꯅꯤꯗꯤ ꯔꯤꯆꯥꯔꯖ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯣꯏꯅ ꯌꯥꯎꯔ ꯂꯥꯛꯑꯅꯦꯕ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯥꯞꯄꯔꯣꯏꯕ ꯔꯤꯆꯥꯔꯖ ꯊꯥ ꯑꯍꯨꯝ ꯁꯨꯕ ꯊꯥꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯕꯤꯜꯁꯦ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯣꯏꯗꯣꯏꯅꯦ 299 ꯃꯣꯏꯅ ꯑꯣꯐꯔ ꯄꯤ ꯈꯣꯠꯂꯦꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯅꯤ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯔꯣꯃꯤ ꯀꯩꯁꯥꯝꯅ ꯍꯣꯏ ꯑꯩ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯎꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯃꯤꯅꯤꯠ 4 5 ꯑꯃ ꯑꯦꯠꯂꯤꯁ
minute ani hum ma information pibe abagi kano di leitaba adu nani adu update anouba leiragadi ai madu semba yenge adu leitaba dina ti lei Jio gido Jio hai sorry BSNL gido adu ai thengnaragadi ai soidana haidi thengnaraga haidi madu matangda ai yengaga video ai semba yaragadi ai semake adu soidana mamang da so ai semjage update laktaba anouba laagadi ai soidana mayam khanganjarake soidana ꯐꯩꯗꯁꯨ ꯐꯩ ꯌꯨꯡꯉꯁꯨ ꯐꯩ ꯀꯔꯤꯅꯣ ꯍꯥꯏ ꯌꯥꯝꯅ ꯌꯥꯝ ꯐꯖꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯠꯂꯦ ꯃꯌꯥꯝ ꯑꯝꯇ ꯐꯣꯡꯅꯔꯛꯑꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯦ ꯄꯥꯎꯈꯣꯡꯒꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯌꯥꯎꯔꯗꯤ ꯑꯩꯅ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯔꯥꯏꯕ ꯆꯠꯂꯛꯑꯒꯗꯤ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯣ ꯀꯃꯦꯟ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ Redmi 14 Pro Plus ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯕꯨꯡ ꯑꯊꯣꯛꯄꯝꯅ ꯍꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯕꯦꯁ ꯑꯣꯏꯕ ꯃꯥꯅ ꯁꯦꯒꯃꯦꯟꯗꯨꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯇꯣꯞꯅꯤꯗꯤ ꯍꯥꯏꯗꯕ ꯌꯥꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯥꯁꯨ ꯐꯠꯇꯕ ꯐꯣꯟꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡ ꯌꯥꯝ ꯐꯩ ꯔꯦꯗꯃꯤ ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯔꯦꯗꯃꯤꯒꯤ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯅꯧꯕ ꯌꯨꯖꯔꯁꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯦꯃꯦꯔꯥꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯛꯄ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯔꯦꯗꯃꯤꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯁꯨ ꯑꯩꯅ ꯐꯣꯟ ꯁꯖꯦꯁ ꯇꯧꯋꯦ ꯐꯣꯟ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤꯗꯣ ꯅꯣꯠ ꯀꯌꯥꯅꯣ 12ꯒꯨꯝꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ 12 ꯆꯥꯕꯗꯣ ꯃꯥꯒꯤꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯖꯤꯒ ꯁꯥꯟꯅꯗꯅ ꯐꯖꯅ ꯁꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯃꯔꯛꯇꯗ ꯑꯩ ꯎꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯦꯃꯦꯔꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯃꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤꯁꯦ ꯑꯍꯥꯟꯕꯁꯦ ꯂꯩꯕ ꯃꯇꯝꯗ ꯑꯣꯏꯒ ꯃꯥꯟꯅꯔꯛꯇꯕ ꯍꯟꯊꯔꯛ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯖꯦꯁ ꯇꯧꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯁꯖꯦꯁꯇꯤ ꯇꯧꯗꯦ ꯑꯗꯨ ꯐꯣꯟꯗꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯃꯣꯏ ꯌꯥꯝ ꯑꯗꯨꯝ ꯐꯩ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝꯕꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯀꯦꯃꯦꯔꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯟꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯁꯦꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯐꯤꯆꯔ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯦꯗꯅꯀꯣ ꯑꯗꯨꯒꯤꯅꯤ ꯀ꯭ꯌꯨ ꯀ꯭ꯋꯥꯟꯇꯝ 5G ꯍꯥꯏꯗꯨꯅꯤ Q5Gꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏ ꯍꯣꯏ BSNLꯒꯤ ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠꯁꯦ ꯁꯤꯅꯤ ꯃꯣꯏ 4Gꯒꯤ ꯇꯥꯋꯔ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯦꯅ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩ ꯄꯥꯎ ꯑꯃ ꯇꯥꯈꯤ ꯃꯌꯥꯝꯗ ꯑꯣꯏꯅ ꯍꯪꯈꯤꯕꯅꯤ ꯃꯣꯏ ꯇ꯭ꯋꯤꯇꯔꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯥꯎ ꯇꯧꯔꯒ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯥꯇꯤꯟꯒꯨꯝꯕ ꯊꯥꯔꯝꯃꯦ ꯑꯗꯣ ꯑꯩ ꯊꯦꯡꯅꯩ ꯑꯗꯣ ꯑꯩ ꯂꯧꯔꯨꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯗꯔꯀꯥꯔ ꯖꯒꯥꯁꯦ ꯂꯣꯀꯦꯁꯟ ꯖꯒꯥ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯐꯪ ꯇꯥꯔꯁꯨ ꯀꯥꯏꯗꯅꯣ ꯑꯔꯥꯞꯄ ꯑꯃ ꯆꯠꯊꯣꯛꯄꯗ ꯑꯃꯨꯛ ꯅꯦꯠꯋꯥꯛ ꯑꯃꯨꯛ ꯐꯪꯗ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯆꯞ ꯆꯥꯕꯗꯣ ꯑꯩ ꯌꯦꯡꯗ꯭ꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯊꯪꯗ ꯑꯩ ꯍꯥꯄꯛꯀꯦ ꯁꯦꯝꯒꯦꯅꯗꯤ ꯈꯟꯕꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯁꯦ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦꯀꯣ ꯏꯌꯥꯝꯕꯒꯤꯁꯦ ꯐꯩꯔꯁꯨ ꯐꯩ ꯑꯗꯨꯒ ꯌꯨꯡꯉꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯕ ꯍꯣꯡꯕ ꯉꯝꯗ꯭ꯔꯗꯤ ꯕꯟꯗ ꯀꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯔꯤꯇ꯭ꯔꯤꯛ ꯇꯧꯈ꯭ꯔꯦ ꯃꯥꯒꯤꯁꯦ ꯏꯕꯨꯡ ꯐꯣꯟ ꯃꯃꯥꯏ ꯆꯥꯛꯄꯒꯤ ꯅꯠꯇꯦ ꯀꯥꯏꯕꯁꯦ ꯁꯤꯟꯕꯗ ꯇꯦꯝꯄꯔꯁꯨ ꯄꯨꯟꯅ ꯁꯤꯟꯒꯦ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏ ꯀꯥꯏꯕꯒꯤꯁꯦ ꯍꯣꯏ ꯁꯤꯟꯒꯦ ꯍꯥꯏꯔꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯇꯦꯝꯄꯔꯗꯨꯅ ꯃꯊꯛꯇ ꯅꯞꯄꯒ ꯂꯩꯕꯅꯤꯅ ꯇꯦꯝꯄꯔꯗꯣ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯁꯦꯝꯕꯗꯨ ꯌꯥꯔꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯣ ꯑꯃꯨꯛ ꯇꯦꯝꯄꯔꯗꯣ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯦꯝꯄꯔꯗꯣ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯒꯝ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯔꯦꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯎꯐꯨꯟꯒꯨꯝꯕ ꯃꯆꯥ ꯑꯃ ꯌꯥꯎꯔꯁꯨ ꯃꯄꯥꯗꯣ ꯕꯕꯜ ꯀꯥꯔꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯁꯤꯟꯗꯣꯛꯄꯅ ꯐꯒꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤ ꯏꯕꯨꯡꯅ ꯋꯥ ꯉꯥꯡꯕꯁꯤ ꯑꯃꯨꯛ ꯑꯃꯨꯛ ꯄꯠ ꯇꯠꯂꯦ ꯉꯥꯡꯕ ꯇꯥꯔꯗꯤ ꯍꯥꯏ ꯊꯥꯗꯣꯛꯏ ꯃꯁꯤ ꯅꯦꯠꯋꯥꯛꯅ ꯑꯣꯏꯔꯅꯤ ꯑꯩ ꯍꯧꯖꯤꯛ
ꯑꯩ ꯌꯦꯡꯉꯤꯅꯦ ꯐꯣꯟꯁꯦ ꯁ꯭ꯀꯣꯜ ꯇꯧꯔ ꯆꯤꯡꯊꯔꯒꯀꯣ ꯅꯦꯠꯋꯥꯛꯁꯦ 4Gꯗ ꯂꯩ 5Gꯗ ꯍꯦꯛ ꯍꯦꯛ ꯐꯪꯕꯅꯤ 5G ꯐꯪꯗꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯨꯅ ꯅꯦꯠꯋꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯐꯣꯅꯣꯔꯣ ꯑꯩ ꯍꯥꯏꯕ ꯀꯩ ꯍꯥꯏ ꯐꯣꯡꯉꯣ ꯍꯥꯏꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯉꯁꯥꯏꯒꯤ ꯄꯥꯎꯈꯣꯡꯗꯨꯒꯤ ꯑꯟꯁꯔ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤꯅꯣ ꯊꯥꯗꯣꯏꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯦꯝꯄꯔꯁꯨ ꯁꯤꯜꯂꯅꯤ ꯇꯦꯝꯄꯔꯗꯨ ꯌꯥꯝ ꯀꯟꯅ ꯇꯥꯡꯕꯗꯤ ꯑꯣꯏꯗꯕꯅꯤ ꯑꯃ ꯁꯤꯟꯗꯣꯛꯄꯅ ꯐꯔꯅꯤ ꯍꯟꯅ ꯑꯩ ꯐꯣꯡꯉꯣ ꯍꯥꯏꯔꯣ ꯍꯥꯏꯕ ꯏꯌꯥꯝꯕꯒꯤꯗꯣ ꯃꯌꯥꯝꯁꯦ ꯀꯅꯥꯝ ꯐꯣꯡꯅꯔꯛꯇ꯭ꯔꯤ ꯈꯪꯕ ꯌꯥꯎꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯐꯩꯔꯁꯨ ꯐꯩ ꯌꯨꯡꯉꯁꯨ ꯐꯩ ꯍꯥꯏ ꯑꯄꯥꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯑꯗ ꯑꯩ ꯑꯈꯪꯕ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯈꯪꯗ꯭ꯔꯒꯅ ꯏꯌꯥꯝꯕꯅ ꯐꯣꯡꯉꯁꯅꯨ ꯃꯌꯥꯝꯗ ꯌꯥꯝ ꯅꯣꯛꯅꯤꯡꯒꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯑꯩ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯂꯤꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯉꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯃꯤꯉꯩꯗ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯣꯏꯔꯥꯡꯗꯒꯤ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯒꯟꯕ ꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕ ꯅꯣꯛꯐꯗꯦ ꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯍꯩꯕ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩ ꯃꯥꯅ ꯂꯤꯕꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀ ꯑꯣꯖꯥ ꯆꯪꯉꯛꯇꯕ ꯃꯇꯝ ꯑꯗꯩ ꯐ꯭ꯔꯤꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯗꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯃꯥ ꯑꯣꯖꯥ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯁꯜꯂꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯃꯥꯏ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯟꯅ ꯑꯗꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯃꯌꯥꯝ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯏꯌꯥꯝꯕꯗꯣ ꯀꯅꯥꯅꯣꯝꯇ ꯐꯣꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯌꯥꯝ ꯐꯣꯡꯉꯁꯨ ꯁꯣꯌꯜ ꯑꯃꯃꯨꯛ ꯆꯪꯉꯛꯑꯦ ꯊꯣꯏꯒꯤ ꯃꯄꯥꯅ ꯃꯆꯥ 5 1, 2, 3, 4 ꯂꯩꯔꯦ ꯃꯈꯥꯒꯤꯁꯦ ꯋꯥꯠꯂꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯑꯆꯨꯝꯕ ꯌꯥꯎꯔꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯔꯒ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯩꯗꯤ ꯁꯤꯃꯗꯤ ꯈꯪꯉꯦ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯁꯣꯌꯜꯒꯤ ꯄꯥꯎꯈꯣꯡꯁꯦ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯔꯥꯏꯕ ꯑꯩꯅ ꯈꯪꯕꯗꯤ ꯂꯥꯏꯔꯦ ꯈꯪꯗꯤ ꯈꯪꯕꯅꯤꯅ ꯈꯤꯇꯪ ꯑꯩꯁꯨ ꯀꯣꯟꯐꯤꯗꯦꯟ ꯂꯩꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯥꯏꯔꯛꯄꯅꯣ ꯑꯗꯣ ꯄꯥꯎꯈꯣꯡ 2 ꯂꯩꯔꯦꯀꯣ ꯏꯌꯥꯝꯕꯅ ꯑꯃꯅ ꯌꯥꯝꯅ ꯆꯟꯈꯤꯕ ꯑꯃꯒ ꯁꯣꯌꯜꯅ ꯆꯟꯕ ꯑꯃꯒ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯖꯤꯟꯈ꯭ꯔꯣ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ 15 ꯑꯞꯗꯦꯠ ꯇꯧꯔꯨꯕꯗꯒꯤ ꯂꯨꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯅꯥꯎ ꯍꯥꯏ ꯑꯌꯥꯝꯕ ꯉꯁꯥꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ 15ꯒꯤꯗꯣ ꯃꯥꯒꯤ ꯑꯞꯗꯦꯠ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ 3GB ꯑꯣꯏꯕꯅꯦꯕꯀꯣ ꯐꯥꯏꯜ ꯁꯥꯏꯖꯁꯦ ꯑꯗꯨꯅ ꯃꯦꯃꯣꯔꯤ ꯑꯩꯈꯣꯏꯒꯤ ꯔꯦꯝꯗꯨꯁꯨ ꯈꯔ ꯀꯟꯕꯅꯦ ꯃꯥꯅ ꯏꯁꯄꯦꯁꯁꯨ ꯌꯥꯡꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯅꯦꯠꯋꯥꯛꯁꯤꯅ ꯅꯨꯡꯉꯥꯏꯇꯧꯔ ꯔꯤꯀꯅꯦꯛ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯥꯔꯤꯕ ꯉꯥꯡꯉꯤꯕꯁꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕꯁꯨ ꯈꯪꯉꯦ ꯐꯩ ꯍꯥꯏꯁꯤ ꯈꯪꯉꯕ꯭ꯔꯣ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯆꯐꯨꯒꯨꯝꯕ ꯈꯤꯡꯅꯕ ꯆꯦꯡꯕꯨꯒ ꯈꯤꯡꯅꯕ ꯑꯀꯣꯏꯕ ꯆꯔꯨꯒꯨꯝꯕꯅ ꯄꯌꯥꯒꯨꯝꯕꯅ ꯁꯥꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯖꯤꯟꯅꯕ ꯄꯥꯛ ꯎꯗ꯭ꯔꯦ ꯍꯥꯏ ꯏꯌꯥꯝꯕꯅ ꯍꯥꯏꯗꯣ ꯑꯩ ꯃꯃꯤꯡ ꯈꯪꯗꯦ ꯍꯥꯟꯅꯗꯒꯤ
ꯑꯗꯨ ꯎꯗꯤ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯔꯥꯎꯟ ꯀꯣꯏꯔꯒ ꯃꯌꯥꯏ ꯍꯣꯇ꯭ꯔꯣꯡ ꯍꯣꯕꯅꯦ ꯄꯩꯌꯥꯒꯨꯝꯕꯅꯁꯨ ꯁꯥꯏ ꯆꯔꯨꯒꯨꯝꯕꯅꯁꯨ ꯁꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯐꯧ ꯊꯝꯅꯕ ꯀꯩ ꯑꯩꯈꯣꯏꯒꯤ ꯐꯛꯀꯨꯝꯕꯅ ꯀꯣꯟꯕꯗꯣ ꯑꯗꯨꯝꯕꯒꯤ ꯀꯣꯟꯕꯗꯨꯗ ꯃꯈꯥꯗꯒ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯆꯧꯕꯁꯨ ꯆꯔꯨꯅ ꯀꯣꯟꯕ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯂꯐꯨ ꯊꯥꯡꯒꯠꯄ ꯀꯩꯀꯩ ꯊꯥꯡꯒꯠꯄꯗꯨꯁꯨ ꯎꯔꯦ ꯑꯗꯨ ꯑꯩ ꯃꯃꯤꯡ ꯈꯪꯗꯦ ꯑꯗꯨ ꯐꯩ ꯍꯥꯏꯁꯦ ꯌꯥꯝꯅ ꯉꯁꯤ ꯇꯥꯛꯄꯤꯔꯦ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯉꯁꯤ ꯈꯪꯍꯜꯂꯦ ꯌꯥꯝ ꯐꯔꯦ ꯃꯌꯥꯝꯁꯨ ꯈꯪꯗꯕ ꯌꯥꯎꯔꯗꯤ ꯈꯪꯖꯤꯜꯍꯧꯔꯣ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯎꯔꯦ ꯃꯌꯥꯝ ꯎꯗꯕ ꯎꯗ꯭ꯔꯤꯕ ꯄꯌꯥꯅꯒꯨꯝꯕꯅꯒꯁꯨ ꯁꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯨꯃꯣꯛꯀꯤ ꯇꯥꯏꯞꯇ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯔꯥꯎꯟꯁꯦ ꯀꯣꯏꯔꯛ ꯀꯣꯏꯔꯒ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯏ ꯃꯊꯪ ꯈꯥ ꯍꯣꯇ꯭ꯔꯣꯡ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯊꯝꯅꯕ ꯑꯗꯨꯝꯕ ꯑꯃ ꯂꯩꯕꯅꯤ ꯁꯣꯏꯔꯦ ꯏꯕꯨꯡ ꯗꯤꯁꯄ꯭ꯂꯦ ꯍꯥꯏꯕꯅꯦ ꯍꯥꯏ ꯍꯣꯏ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕ ꯍꯥꯏꯗꯣ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕ ꯃꯇꯝꯗ ꯊꯥꯗꯣꯛꯑꯦ ꯑꯗꯨꯝ ꯁꯤꯜꯂꯅꯤꯀꯣ ꯑꯗꯨꯒ ꯕꯟꯇꯔ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯏꯆꯜ ꯊꯥꯗꯣꯛꯏ ꯁꯅꯥꯒꯤ ꯐꯣꯟꯗꯣ ꯀꯔꯤ ꯐꯣꯟ ꯑꯣꯏꯔꯤꯅꯣ ꯍꯥꯏ ꯍꯥꯏꯔꯤꯕ ꯐꯣꯟꯗꯣ ꯀꯔꯤ ꯕ꯭ꯔꯦꯟꯅꯣ ꯀꯔꯝꯕ ꯀꯝꯄꯅꯤꯒꯤ ꯐꯣꯟꯅꯣ ꯀꯔꯝꯕ ꯃꯣꯗꯦꯜꯅꯣ ꯍꯥꯏꯅ ꯍꯪꯉꯤꯅꯦ ꯇꯥꯔꯨꯕꯗꯒꯤ ꯀꯥꯏꯕꯗꯒꯤ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯟꯁꯤꯟꯗꯅ ꯐꯝꯖꯤꯜꯂꯨꯕꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛꯈꯛ ꯌꯥꯎꯈ꯭ꯔꯦ ꯄꯣꯀꯦꯠꯇ ꯃꯅꯤꯡ ꯕꯦꯛ ꯄꯣꯀꯦꯠꯀꯨꯝꯕꯁꯤꯗ ꯐꯣꯟꯁꯦ ꯍꯥꯞꯄꯗ ꯀꯥꯎꯗꯅ ꯄꯛ ꯂꯥꯎ ꯐꯝꯊꯕꯗ ꯐꯣꯟꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯐꯝꯊꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯗꯕ ꯑꯣꯏꯔꯤꯖꯥꯠꯂꯥ ꯃꯌꯥꯝ ꯏꯌꯥꯝꯕꯒꯤꯗꯨꯗꯤ ꯌꯥꯝꯕꯅ ꯐꯣꯡꯈ꯭ꯔꯦ ꯄꯥꯎꯈꯣꯡꯗꯣ ꯐꯩꯔꯁꯨ ꯐꯩꯕ ꯆꯨꯝꯃꯁꯨ ꯐꯩꯕ ꯍꯥꯏꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯁꯣꯍꯦꯜꯅ ꯆꯠꯂꯛꯈꯤꯕ ꯄꯥꯎꯈꯣꯡꯗꯣ ꯃꯌꯥꯝ ꯈꯪꯉꯗꯤ ꯐꯣꯡꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯈꯪꯗ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯐꯣꯡꯉꯛꯑꯒꯦ ꯑꯩꯗꯤ ꯈꯪꯉꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯥꯎꯈꯣꯡꯁꯤꯃꯗꯤ ꯑꯩ ꯁꯤꯃꯗꯤ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯦ ꯏꯕꯨꯡꯕꯗ ꯑꯣꯞꯄꯣ A15ꯅꯦ ꯍꯥꯏ ꯕꯟꯇ ꯑꯗꯨꯅꯤ A15ꯅꯦ ꯍꯥꯏ ꯌꯥꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯌꯥꯗ꯭ꯔꯤꯅꯣ ꯗꯤꯁꯄ꯭ꯂꯦꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯇꯥꯔꯕ ꯈꯣꯠꯂꯨꯕ ꯐꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯌꯥꯈꯤꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯀꯔꯤꯅꯤ ꯀꯃꯥꯏꯅ ꯌꯥꯗꯕꯅꯣꯗꯤ ꯈꯪꯗꯦ ꯁꯤꯟꯕ ꯀꯥꯟꯗ ꯊꯥꯗꯣꯛꯏ ꯃꯗꯨ ꯗꯤꯁꯄ꯭ꯂꯦꯒꯤ ꯁꯤꯟꯈ꯭ꯔꯕꯅꯤꯅ ꯇꯦꯝꯄꯔꯗꯨꯁꯨ ꯁꯤꯟꯗꯣꯛꯄꯅ ꯐꯅꯤ ꯑꯃꯨꯛ ꯁꯦꯀꯦꯟ ꯇꯥꯏꯝ ꯌꯨꯁ ꯇꯧꯕ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯕꯅꯤ ꯃꯄꯥꯟꯗ ꯑꯃꯣꯠꯄꯒꯨꯝꯕ ꯄꯛꯁꯟꯕꯒꯨꯝꯕ ꯎꯐꯨꯟꯒꯨꯝꯕ ꯄꯛꯁꯟꯕ ꯑꯗꯨꯝꯕꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯤꯟꯁ ꯑꯩꯈꯣꯏ ꯎꯐꯨꯟ ꯃꯔꯤꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯛꯍꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯄ ꯃꯤꯠ ꯎꯕ ꯉꯝꯗꯕ ꯑꯄꯥꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯁꯨ ꯍꯥꯞꯄ ꯃꯇꯝꯗ ꯕꯕꯜ ꯀꯥꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯗꯨꯅ ꯑꯉꯣꯝꯅ ꯑꯉꯣꯝ ꯍꯥꯏꯅ ꯊꯥꯕ ꯆꯦꯅꯦꯜ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯑꯣꯞꯄꯣꯗꯣ ꯀꯨꯏꯔꯦ ꯆꯍꯤ 5ꯒꯤ ꯑꯣꯏꯕ ꯂꯣꯏꯔꯦ ꯂꯣꯏꯔꯣ ꯑꯩ ꯍꯥꯏ ꯃꯥꯅꯦ ꯂꯪꯊꯣꯛꯄ ꯌꯥꯗꯦ ꯀꯩꯒꯤ ꯂꯪꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯗꯤ ꯁꯦꯝꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯈꯨꯠꯇꯒꯤ ꯑꯗꯨꯝ ꯇꯥꯛꯑꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯌꯣ ꯑꯗꯨꯅꯦ ꯈꯨꯠꯇꯒꯤ ꯇꯥꯕꯗꯒꯤ ꯀꯥꯏꯕ ꯌꯥꯈꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯀꯩꯗꯧꯕꯩ ꯂꯪꯊꯣꯛꯎꯅꯤ ꯂꯪꯊꯣꯛꯎꯅꯨ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯈꯪꯕꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯈꯪꯗꯦꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯁꯣꯍꯦꯜꯒꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯁꯦ ꯁꯣꯍꯦꯜ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯩ ꯐꯣꯡꯉꯣꯔꯥ ꯑꯩ ꯍꯥꯏꯔꯣꯔꯥ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯣ ꯊꯣꯏꯒꯤ ꯑꯣꯞꯄꯣꯗꯣ ꯃꯥꯅ ꯂꯪꯕꯗ ꯀꯥꯏꯕꯅꯦ ꯍꯥꯏꯔꯦ ꯑꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯗꯅ ꯑꯈꯪꯕ ꯌꯥꯎꯔꯝꯅꯤꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯗꯣꯛꯏ ꯅꯪ ꯐꯣꯟ ꯌꯥꯗ꯭ꯔꯤ ꯈꯨꯌꯥꯗꯗꯣ ꯁꯥꯎꯅꯕꯗꯒꯤ ꯃꯤꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯇ ꯂꯪꯉꯨꯔꯖꯥꯠꯂꯣ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯃꯤ ꯃꯤ ꯃꯥꯒꯤ ꯀꯣ ꯌꯥꯎꯔꯤ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯃꯌꯥꯝꯅꯗꯤ ꯈꯣꯡꯉꯛꯇ꯭ꯔꯦ ꯁꯗꯣ ꯑꯩꯗꯤ ꯈꯪꯉꯦꯀꯣ ꯑꯃꯨꯛꯀꯗꯣ ꯊꯣꯏꯒꯤ ꯃꯄꯥꯅ ꯃꯆꯥ 5 ꯄꯣꯛꯑꯦ ꯃꯃꯤꯡꯅ 1 2 3 4 ꯀꯧꯔꯦ ꯕ꯭ꯂꯦꯡꯛꯇ ꯑꯃ
ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯉꯣ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯒꯦ ꯀꯃꯦꯟ ꯍꯜꯂꯛꯑꯕ ꯁꯤꯟꯕꯗꯤ ꯄꯥꯝꯃꯨꯕ ꯍꯥꯏ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏꯗꯅꯀꯣ ꯀꯥꯏꯔꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯣ ꯍꯣꯏ ꯄꯥꯏꯕꯗꯕꯨꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯖꯗ꯭ꯔꯦ ꯈꯤꯇ ꯀꯥꯏꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯅ ꯀꯩ ꯍꯥꯏꯈꯤꯅꯤ ꯃꯤꯅ ꯀꯩ ꯈꯟꯈꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯥꯟꯅꯕ ꯂꯩꯌꯦꯕꯀோ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯅꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯒꯤ ꯑꯔꯥꯟꯕꯗꯨ ꯇꯧꯗꯅꯕ ꯐꯥꯊꯕꯒꯤ ꯑꯩ ꯃꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯒꯤ ꯂꯩꯖꯕ ꯄꯣꯠ ꯑꯃ ꯀꯥꯏꯔꯁꯨ ꯀꯥꯏꯅ ꯌꯥꯔꯤꯈꯩ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯉꯝꯖꯕ ꯆꯥꯡꯗ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨ ꯍꯥꯏꯈꯤꯅꯤ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂ ꯆꯠꯂꯤ ꯑꯩ ꯂꯩꯖꯗꯕꯅꯤꯅ ꯑꯩ ꯁꯤ ꯑꯗꯨꯝ ꯀꯣꯏꯕꯗ ꯆꯠꯄꯗꯁꯨ ꯂꯤꯠꯂꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝ ꯊꯣꯛꯄꯗꯁꯨ ꯂꯤꯠꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯁ ꯃꯥꯗꯤ ꯁꯤ ꯐꯨꯔꯤꯠꯁꯤꯗ ꯂꯤꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯂꯩꯗꯅ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯍꯟ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯨꯒꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤ ꯋꯥꯡꯕꯗ ꯑꯩꯅ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯍꯦꯛꯇ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯈꯤꯅꯤꯅ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯗ꯭ꯔꯒꯁꯨ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯗꯤ ꯀꯥꯏꯔꯒꯁꯨ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯑꯃ ꯁꯤꯟꯇꯣꯛꯑ ꯈꯨꯠꯅ ꯌꯦꯠ ꯅꯥꯟꯕ ꯈꯣꯠꯄꯗ ꯄꯟꯕꯗꯣ ꯄꯟꯗꯅꯕ ꯍꯥꯏꯇꯥꯔꯦ ꯀꯥꯏꯔꯕꯅꯤꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯑꯃ ꯃꯊꯛꯇ ꯐꯖꯅ ꯅꯞꯁꯜꯂꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯏꯆꯟ ꯊꯥꯗꯣꯏꯒꯤ ꯋꯥꯁꯤꯗꯤ ꯍꯥ ꯈꯪꯗ꯭ꯔꯦꯗ ꯂꯨꯄꯥ ꯑꯃ ꯇꯥꯈ꯭ꯔꯒ ꯀꯦꯟꯗꯜ 5 ꯄꯤꯕ ꯑꯃ ꯂꯩꯔꯒ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗꯣ ꯏꯌꯥꯝꯕ ꯃꯥꯒꯤꯁꯦ ꯃꯇꯝ ꯈꯔ ꯀꯨꯏꯔꯕ ꯐꯣꯟꯅꯁꯨ ꯈꯔ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯑꯣꯏꯁꯅꯨ ꯃꯥꯏ ꯑꯣꯞꯄꯣꯁꯦ ꯆꯍꯤ ꯀꯨꯏꯔꯕꯩ ꯀꯥꯏꯍꯟꯕ ꯑꯣꯏꯔꯝꯅꯤ ꯕ꯭ꯔꯣ 5G ꯑꯣꯏꯕ ꯂꯩꯖꯅꯤ ꯄꯩꯁా ꯄꯥꯏꯕꯅꯦ ꯊꯥꯗꯣꯏꯗꯤ ꯑꯣ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯁꯦꯟ ꯄꯥꯏꯕ ꯏꯆꯟ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯃ ꯀꯣꯛ ꯂꯩꯊꯣꯛ ꯏꯆꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ 5Gꯒꯤ ꯑꯅꯧꯕ ꯍꯧꯖꯤꯛ ꯂꯣꯟꯁ ꯇꯧꯔꯛꯏꯕ ꯐꯖꯕ ꯐꯣꯇꯣꯒ ꯀꯥꯞꯄꯗ ꯌꯥꯝ ꯁꯦꯡꯕ ꯃꯌꯦꯛ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝꯅ ꯐꯣꯇꯣ ꯀꯥꯞꯅꯗꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯏꯟꯁꯇꯥꯗ ꯌꯥꯝ ꯊꯥꯒꯠꯅꯩꯗꯅ ꯔꯤꯜꯁꯀ ꯅꯝꯅꯗꯅ ꯑꯗꯨꯃꯥꯏꯅ ꯑꯃꯁꯨ ꯌꯥꯗꯧꯕ ꯑꯐꯕ ꯁꯨꯝ ꯂꯩꯔꯕꯅꯤ ꯃꯌꯥꯝ ꯍꯣꯡꯅ ꯖꯤꯑꯣ ꯐꯥꯏꯕꯔꯒꯤ A599ꯒꯤꯗꯨ 28 ꯗꯦꯖ ꯈꯛꯇꯔꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯃꯥꯁꯦ 1 ꯃꯟꯊ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ 28 ꯗꯦꯖ ꯂꯩꯇꯦ ꯕꯤꯜ ꯁꯥꯏꯀꯜ ꯃꯥꯒꯤ ꯕꯤꯂꯤꯡ ꯁꯥꯏꯀꯜ ꯂꯩꯕꯅꯤ 28ꯒꯨꯝꯕ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ 599ꯗꯣ 700ꯀ ꯁꯝꯊꯤꯡ ꯂꯥꯛꯄꯅꯤ 700ꯀ 2ꯔ 23ꯔ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯃꯥꯒꯤ GST ꯌꯥꯎꯔꯀꯥꯟꯗ ꯏꯕꯨꯡ ꯕꯟꯇ ꯍꯣꯏ ꯃꯤ ꯐꯣꯟ ꯂꯩꯕ ꯆꯍꯤ 3 ꯐꯥꯗ ꯉꯥꯏꯔꯤ ꯍꯥꯏ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯏꯆꯟ ꯃꯥꯁꯦ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕ ꯀꯥꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯁꯦꯝꯕ ꯌꯥꯏ ꯃꯃꯥꯏ ꯀꯥꯏꯔꯤꯗꯣ ꯗꯤꯁꯄ꯭ꯂꯦꯔꯥ ꯍꯥꯏꯔꯒ ꯃꯃꯥꯏ ꯌꯦꯠꯊꯣꯏ ꯍꯣꯏ ꯃꯥꯒꯤꯗꯣ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯔꯅꯤ ꯃꯃꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅꯤꯅ ꯃꯥ ꯇꯦꯝꯄꯔꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯕ꯭ꯔꯣ ꯅꯣꯛꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯊꯥꯗꯣꯏꯗ ꯍꯥꯏ ꯑꯉꯣ ꯅꯪ ꯁꯣꯏ ꯁꯤꯔꯅꯤ ꯍꯥꯏꯔꯤꯅꯦꯍꯦ ꯍꯥꯠꯂꯨꯅꯨ ꯃꯤ ꯍꯥꯠꯄ ꯖꯦꯜꯗ ꯑꯃꯨꯛ ꯂꯩꯗꯅ ꯐꯔꯛ ꯇꯥꯅꯅꯤ ꯍꯌꯦꯡ ꯍꯪꯕꯤꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯟꯇꯅ ꯑꯉꯣꯅ ꯑꯃꯨꯛ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯆꯦꯟꯍꯧꯔꯒꯦ ꯊꯣꯛꯑꯦ ꯆꯦꯟꯒꯅꯨ ꯑꯉꯣ ꯀꯩꯅꯣ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯁꯤ ꯃꯥꯏꯗꯤ ꯕ꯭ꯔꯣ FBꯗ ꯍꯦꯔꯣꯅꯤ ꯀꯨꯝꯕꯗ ꯀꯥꯏꯈꯤꯕꯅꯦ ꯐꯣꯟꯗꯣ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯕꯅꯣ ꯃꯥꯅ ꯊꯨꯒꯥꯏꯔꯤꯔꯥ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯊꯨꯒꯥꯏꯔꯤꯔꯥ ꯐꯠꯇꯦ ꯐꯣꯟꯗꯣ ꯊꯨꯒꯥꯏꯒꯅꯨ ꯅꯪ ꯑꯁꯣꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯨꯍꯦꯜꯅ ꯑꯣꯖꯥ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯒꯥꯔꯤꯗ ꯇꯧꯃꯤꯟꯅꯔꯤ ꯑꯉꯥꯡ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯝꯃꯗꯤ ꯁꯦꯝꯃꯣꯏꯗꯕ ꯑꯗꯨꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯖꯤꯑꯣ ꯀꯝꯄꯅꯤꯁꯦ ꯄꯩꯁꯥꯇ ꯂꯧꯅꯤ ꯈꯪꯅꯤ ꯍꯧꯖꯤꯛꯁꯨ ꯌꯥꯗꯕ꯭ꯔꯥ